Lakhipuronline puthokchaba April gi tang taruk yumsakaisa numit ki Khomjinba Pao tabirase. Ahanbada maroiba Pao numit tarani gi meitai mayek takpi tambibagi thorom hodokre. Manipuri Sahitya Parishad Tripura gi President oiramba Soibam Suresh Kumar Singhana laikitabada maigai kayadagi awapa phongdoknarakle. Bosemna lauba SSLC exam arangdagi haukre. Jiribam District Center ahumda mahiroi chatruk kakunithoi na parikha phamle. Jiribam gi helipad makhata na sakaliba siga iroinana helipad tari balambi asi athuba matamda sembinaba Manipur gi CM gi pukning chingsilagle. Amasung lagliba numit humni asida Assam, Arunachal Pradesh, Meghalaya amasung Sikkim gi mafam singda akanba nongchuruba yai. Haujik mapung oiba pau tabirase. Manipuri Youth Front of Assam Maipana Sinduna Numit Tarani gi oiba lemna mitei mayek takpi tambibagi thorom kasar gi kamranga dangarang lebak pokpa numita chinglemna hodokre. Thorom asi Directorate of Language Planning and Implementation Government of Manipur amadi mitei irol iek loina silon apunbalup Milal Kanglaipak amadi Milal Kanglaipak kasar pana Bontarapur kasar lup ahum gi lamjing makhada pangthokpa thoromni. Haudokpagi thoramda Maifa gi President Thangjam Brojana Mipamapu Milal gi President Yanglem Biren Miteina Chief Guest Joypur Kamranga GP gi President Laurembam Chandrakala Singhana Special Guest oiki Miphamda L Bimol Singha S Binata Milal Kasar Panagi Secretary Dr. Saitabati amasung U Mani Kumar na chingba saknairaba miyoi kayana Guest of Honor oina sarugyaki Mipamapu Thangjam Brojana Maira Chakatuna Thorom Hodokraba matungda Dr. Saitabatina Nungi oiba wapong piraduna Meitei mayek asi mitei ama oina poklabadi Khangdraba Haitaba Yadraba mayek ama oirakle aduna Manipur gi mapanda khundariba singna tamsinaba honabagi mathau tare haiki Miyoi humpumukna mitei mayek tamba sida sarugyaki hairi. Manipuri Sahitya Parishad Tripura gi matam kuina President ki pham puramba Soibam Suresh Kumar Singhana April gi tang mari ningthau kaba numita laikidabada maigai kayadagi awaba phongdoknarakli. Masagi chahi 63 sukraba Suresh Kumarna mahaki punsi gi aroi batangkakta phonglamba takhenda mitei khuntaba haiba Manipuri singna khundareki bagi puari samgatpada mateng oiragadaba larik asi miyamna singthanari. Manipuri Sahitya Parishad Tripurana mahakpu Moirang Them Leihau Tembi Ningsing Mana amasung Chandrahas Ningsing Mana piduna ikai kumnakrabani. Sahitya Parishad Assam nasu Sahitya Sebok Mana piduna ikai kumnakre haina Agartala dagi RK Tarunjit na paudom lagli. Mahagna laikidabada Manipuri Sahitya Parishad Tripura gi Advisor RK Jitendrajit, Manipuri Sahitya Parishad Tripura gi General Secretary Thaudam Nilkumar, Manipuri Sahitya Parishad Tripura gi ex-General Secretary L. Biramongol amasung Manipuri Literary and Cultural Forum gi Secretary Khoisnam Mongol na thamoisok na awaba phongdorakli. Bangladesh tagisu Bangladesh Manipuri Sahitya Sangsad gi President A.K. Seram amasung Manipur dagi Sathaulup ki Thoburen Sarachan Thiam, Manipuri Sahitya Parishad Meghalaya gi President Manish Ningthaujam amasung Manipuri Sahitya Parishad Assam gi maike dagisu Soibam Suresh Kumar Singh laikidabada awaba phongdorakli. Manipuri Sahitya Parishad Tripura gi Advisor R.K. Jitendrajit. Akoi Agartalada laikaisu haiba mi meyam lesu aju mama lon haibadi Manipuri lon na iba khotpasi lari koina khobasi yamna wa liaba masari ngamdana phana kuina ta lerani ma phamungda adurasu si prapra ma taxi lakana do ai kadogisu khandu deba akoi gidi yam chawbal landamne haiba yare. Manipuri Sahitya Parishad Tripura gi General Secretary Thaudam Nilkumar. Manipuri Sahitya Parishad Tripurana jamna wana jamna sorna hinglngai kanda Oja Sureshna Changsilaktuna Sabhapati ke pham paibirani. Oja Sureshna Sabhapati oiraba kanda Manipuri Sahitya Parishad Tripura Anuba Shakti amaga loinana khongthaba hokhi. Manipuri Sahitya Parishad Tripura gi ex-General Secretary L. Biramongol. Mahak yam thengna thabak tagi pothara ba mutungda Sahitya gi namda
ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯌꯥꯝꯅ ꯁꯨꯛꯂꯣꯏꯕ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯑꯃ ꯑꯣꯏꯈꯤ ꯃꯃꯜ ꯂꯩꯔꯕ ꯋꯥꯔꯦꯡ ꯀꯌꯥ ꯏꯕꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯈꯦꯜꯗ ꯃꯤꯇꯩ ꯈꯨꯟꯇꯥꯕ ꯍꯥꯏꯕ ꯋꯥꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯤꯔꯝꯃꯤ ꯁꯩꯔꯦꯡ ꯀꯌꯥꯁꯨ ꯏꯅ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯍꯥ ꯀꯕꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯁꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯑꯃꯗꯤ ꯈꯨꯟꯅꯥꯏꯒꯤ ꯃꯦꯟꯈꯠꯄ ꯌꯥꯔꯣꯏꯗꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯔꯕꯅꯤ Manipuri Literary and Cultural Forum ki Secretary Khoisnam Mongol Tripuragi khut ma ba aido soidam suresh khama singongara ekli gi tangmari 2022 ahida legi de ki pau ta da Manipuri Literary and Cultural Forum Tripuragi magiti khamoi sokna bai da phung sing mahak sahitya da lihau timpi ningsing sahitya mana phungbi gre amsung Tripuraga magi na rosin ki matangai da bo na rosin platform kon do it kolok na so agartala place ka da pang to thorum om da ma ko ikai khung ki lekhe sakdai ko mahang elegidam sinamaki Tripura Manipuri khunai aso among Bangladesh Manipuri Sahitya Sangsad ki President A.K. Saram Tripura ke Agartala da lebiba Sri Soibam Suresh Kumar Singho ngarang numidang da Ishwar ki khuyatan krena nasi Agartala ki Oja Rajkumar Torunji Singho Pao habirakoda jamna nungai kidi Halasi automatic magun dei bahanni jamna nganna Kolkata Vishwavidyalaya dagi MA degree amasung atay atopa degree ke adang laro matungda school yo jawabirami adudagi sarkar gi taman ba department se thabak tawirami pasana sahitya sanskriti de jamna ngaujaba jamna nungsijaba miyoini Manipuri Sahitya amasung Sanskriti ki lamda thabak yam tawbirami matam kuina Manipuri Sahitya Parishad ka mari lainabada natana Parishad asigi Tripura unit ki mahakna president oina chahi tarani thoram janamatik chana pubirami Sathaulup Manipur ki Thoburen Sarachan Thiam Manipuri Sahitya Parishad Tripura gi matam kuina saitra ni thoi Sahitya Parishad asigi president oibiramba Sudam Suresh ikhang khangong lekhidabase akoi punamaki asoba mangjaba mani mani ramba laire mana tonga to phangkiba manasing tonga ba luk kaya na monda pikhiba manasing upadi sing masi mana tawruba thawa adugi mahaini amasung maduba khoina singthana bani punamasi aikoina kawnung amloidaba Sudam Sureshna hingi matamda tawrama thabak sinase akoi punamanga adum ningsingdona leiragani aran mathaw thawan ni cha amugu nganana leho Manipuri Sahitya Parishad Meghalaya ki President Manish Ningthaujam Ngarang numidang Manipuri Sahitya Parishad Tripura gi President Uina Thobu Puduna lebiramba Oja Soibum Suresh Kumar Singna legidre tabada yam nungaijadi Manipuri Sahitya Parishad Meghalaya gi maikaidegi awawa phungdokchari amasung Ojagi Atma Santi ki damakta Khomjeri Pao ki marak thanna atenba break ama Yausang amadi sajibu thagi harau kumai marak asida nungairaba paujal ama puduna lakjari lamdam asida ihan hanba oina yumda tangai phadana changba potlamsing adonggi yum phauba thinjarakpagi khudongchaba pizari Kaithel ki mamalda phanglagadaba pochai singasi kari karino haibadu aikhoi ki website da changlaga yengbiu ngasimak order tawbiu aikhoi ki website www.dukandar.com ahan bagi oina akaknaba mafam kharada home delivery ki khudongchaba pizari akupa marol ki damak mobile number 789667707 da pau phaunabiu Board of Secondary Education Manipur Bosem na lauba High School Living Certificate Examination arangtagi haukre Jiribam District ta Center ahom Jiribam Higher Secondary School Kasturba Girls High School amadi
बोरोबेक्रा हायर सेकेंडरी स्कूल दा महिरोई चट्रुका कुनिथोइना परीक्षा फमली एग्जाम असिदा थोगहनिंगदबा थौदोकसिंग थोकपगी पाव लेट्री हाइना JNN गी पाव अमदा हाइरे चेक्सिल थौरांग ओइना स्कूल सिंग असिदा पुलिस पर्सनल सिंगना ngak senbagi thapaksu chathari एग्जामिनेशन की ओसी ओइरिबा जी मंगलेम शर्माना परीक्षा से यामना इंगतपना पांगथोकली हाइना फोंदोकली नुपा मचा हुमद्रा मंगा नुपी मचा 149 अरुगा एब्सेंट 3 यावी प्रेजेंट ओरिबा मसिंग से 150 के मनुंगदा नुपा मचा 65 प्रेजेंट ओय नुपी मचा 85 प्रेजेंट ओय पुन्ना 150 अदुगा एब्सेंट 3 सेगी मनुंगदा नुपा 10 एब्सेंट ओय नुपी अहुम एब्सेंट ओय अदुगा सेगी बोरोबेक्रा हायर सेकेंडरी स्कूल दा थदोकपा untoward incident thokte yamna smoothly free and fair da by examination tathari इंकुमजा लिसिंग अनिगा तरनिपान की सेप्टेम्बर की तांग तरनिपान दा मणिपुर की CM N बीरेन सिंगना इम्फाल जिरी हेलीकॉप्टर सर्विस हौदोखरबा मतुंग जिरीबाम की हरिनगर दा लैबा हेलीपैड असि मणिपुर पुलिस हाउसिंग कॉर्पोरेशन लिमिटेड MPHCL की मखादा अमदी मणिपुर लेंगा की पाइखटपा चाकोत थौरांग मरी लेनना जिरीबाम की हेलीपैड सेंगबत सागटपा की थबक कन्ना सुबा हौरी हाइना जिरी न्यूज नेटवर्क तकी फंगबा पाव अमदा हाइरे अमरोमदा जिरीबाम दगी अवांग नोंगपो की स्टेट सिंगा हेलीकॉप्टर की सर्विस थंबियु अमदी जिरीबाम की हेलीपैड फावबगी लेरिबा लंबी सिंग असि अथुबा मतमदा सेंबियु हाइबा वाफम कयासु फोंदोरगले मसिगी मतांगदा कासार बोंतरापुर दगी लाखिबा डॉक्टर हाउरोंगबम राजमणि सिंगना सुमना हाय हेलीपैड सिगी मसक सिदी खर ओलम खतंग फजा खरामे मसी अखोगी BJP सरकार से थागत बंगमदे अदुदे असिगै खितंग हेंदोकना अखोई से नीतिगी अखोई नोंगदा नोंमाइजिंग नतना नोंगदा जिरीगा इम्फालगा से जिरीबांग इम्फाल से नोंगदा अनि पाई से खितंग अहुमलक मरिलक कुंबा पाइबिरे छि हेना नोंगाइनि लोइना लोइना अखोईगी केनो से मिजोराम मेघालय शिलोंग निगल अदगी गुवाहाटी बुदी अमर जारे अदगी नागालैंड अरुणाचल कसे अखोई मपान से समनना सि पाव अखोई जिरीबाम से की डायरेक्ट पाइबगी फिवम से जाहनबगी फिवम थंबिरगदी यामना हेना अखोई जिरीबाम अमसुंग बराक भिलिदा लेरिबा अखोई मेते इसिनाव सिंतना तना तोन कांगु पिसि यामना खुदोंग साबे हेंगेना बिसि थाजै मखाताना आइना दंग संदोना अखोई जिरीबाम की लेरिबा लंबी थोंग से समसमना हेलीपैड पौदा लाखबई लंबी से जिरीबाम अखोई मेन टाउन से लाखो मतन लंबी से खितंग अना एक पुरखो मतम सिगा खितंग लंबी से मोंग सादा बखर थेंगजै मसिमा खितंग लंबी से अथुब मतम द सेमंजनी अदुगा हजोरि सु अखोईगी 100 days की प्लान दा सि चथारिबा बिल्डिंग की सिस्टम से अदुकी मतिक यामना थबकन मी कुन थाना संग सुबनि अथुब मतम द सि लोइसंगेने आइबि थाजै अदुना अखोईगी BJP सरकार मसुंग अखोई CM दा पुंग चिंगेंजरी से आइना अखोईगी मपाल लमगा अरुणाचल खंगे मिजोराम खंगे अमकन हना हाइदेबा शिलोंग असिना सिंगसे अखोई से हेलीकॉप्टर सिना अखोई मसी लंबी थोंसी खुदोंग साब सिंतंग पिबीबा लोइना जिरीबाम मनुंग से लंबी से खतंग अथु मतम सेंबिरगदी हेन नुंगाइगनी हाइबसे फावगनी हाइबसे आई थमजगे हौखिबा नुमिदिनी असिदा नोंग कन्न चुबना मरम ओइरगा अरुणाचल प्रदेश की मफमदा लैबाक किंथबगी थौदोक थोकले लेप्तना नोंग चुबना मरम ओइरगा अंजौ जिला दा लंबी चथोक ससिंदा अपनबा थोखरे राज्य असिगी नमसाई चंगलांग तिराप जिला दा इसिंग इचाव थोकपगा मानना अवापा नंगले हाइरी नाकल अमरोमदा लाखलिबा नुमित हुमनी असिदा असम अरुणाचल प्रदेश मेघालय अमसुंग सिक्किम की मफमसिंगदा अकनबा मवंगदा नोंग चुरबा याय हाइना अयिंगा सालुसंगी पावमदा हाइरी मतम कुइना कोविड की जैथेंग मरम ओइरगा चाही अनिरोम थिंगजेलुरबा मिजोराम की स्कूल सिंग हांगदोखरे ngarang leibak pokpa numittagi hauduna Mizoram gi primary school dagi hauraga higher secondary level fawbagi class haure panba yai COVID-19 gi laichat asina ingkumsa lisinganiga kungi March thadagi rajya asigi mahisang sing thonglonduna lakhibani hairi aduga college amadi higher institution singdi lakliba July thadagi class haugani hairi
Singirbon High School Sanabungda April ki tang ani tagi chatharakliba ani suba Gurumayum Brindarani Sharma Memorial Open Football Tournament ki ngarang marini chanba numita sanakiba match amada Rainbow Club Labok laktabadagi Santos FC Markulinda walkover pikre tournament asigi ngasigi match ta UJB Markulinga RCC Minakantiga sanaragani Aroibada maruoiba pau amukhanna numit taranigi meitai mayek takpi tambibagi thorom haudokhre Manipuri Sahitya Parishad Tripura ki President oiramba Soibam Suresh Kumar Singhana laikitabada maigai kayadagi awapa phongdoknarakli Bosemna lauba SSLC exam ngarangdagi haukre Jiribam District ki center ahumda mahiroi chatruk ka kunithoi na parikha phamle Jiribam ki helipad makata na sakaliba siga iroinana helipad tariba lambi asi athuba matamda sembinaba Manipur ki CM ki pukning chingsilakle amasung lakliba numit humni asida Assam Arunachal Pradesh Meghalaya amasung Sikkim ki mafam singda akanba nongchuruba yai Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare